Heirok Assembly Constituency da Atoppa Political Party gi Imung Kunmanga gi Mioi Humbudrani Toy Bjp Da Yaokhre Heirok Assembly Constituency da Hana Atoppa Political Party Singda Lairamba Imung Kunmanga gi Mioi Humbudrani Toy ngasi ACSC gi MLA Dr. Thokchom Rade Samda Thazaba Thamduna Bjp Da Yaokhre Nauna Yauraklaba Sing Adubu Harau Taramna Okpagi Thoramaba ngasi MLA Rade Sam gi Heirok Thokchom Lekai da Leiba Yumda Pangthokre Bjp Heirok Mandal na Selaga Pangthokiba Thoramaduda Nauna Bjp Da Yaokhre Sing adubu MLA Radesham amasung BJP Heirok Mandalgi President Thokchom Chaurjitna BJP gi Thambal Yekpa Lengan Piganduna Harautaramna Okhi Thoramaduga Mari Lenana MLA Dr. Thokchom Radesham na hai ngasidi anauba lenga glakpaga loinana miyamgi maithongsu makalamna unare mamangda asigma BJP da nongna yaurokpa sing okpagi thoramda Tinkiba miyamgi maithong sing thazabagi maithongda mahing kabagum imakmakna uzaki ngasidi mamsilaklaba pumba mangkre masi afaba kudam ama ulakpani khanli haiba wafam thamki ngasigi okpagi thoramaduda khudong chaba lawraga Heirok AC gi chakhat thorangi matangda MLN hai ACSC gi ayamba lambi sing maru oina Heirok Wangjing labkhaidagi ingang lok torong lawbi fawba salungfamdagi Ukong sang fawba sekmaidagi ningel fawbagi tongan ba lambi singyamna quality laina chahi asigi manungda ayamba koila saduna semlagani aduga hana koila saduna sembadagi kairaklaba singsu ningthizana semlagani amadi sikong sekmaiga ningelga tainabada pakathong ama pitraga malonga lona badasu thong ama susaragani haiki anobal lenga asigi cabinet Suraba matamda Kendra amagi MLA singi tawgadaba sakwat thorangi thabak thoram sing miyamda amu khanganjage loinana miyamgi chakwat thorangi thabak khudingmak tawgani haiba wafam su MLA Radesh Yamna thamki ngasigi thoramaduda BJP Heirok Mandalgi thaupuba kayasu saruk yaki ai temba laga sangom sin simangirna sangom lebam sangai ising mondokre ising sangom sangai sangom pura on gere masih aku sih lahir ising ni usia aku itu les sangom mondokre ada yang nusingan ising lahir sangom dah semaru nanti dah mungkin anytime apa makan kita ngomta ai thawai kaduk nabar tayari tahu ni merabi isam ising lagi bu sangom mai ba khai ni mamal yang yang pamar kotulan makutu ambil ai ising ni sangom ni yang kan ni sangom tu on gere ising tu olo yang on gere di mabani lo sangom sih lo oleh tak na bayar lo lo kuma kamda ising ni mani lo pai thore ai ni nungsi gere ai marusil pai ni ore adu pai ni aro sangom ni sangol pai polo mutale hai ba tadi ibani kaina bhai adi ai ki da makta sa kiba mana ai ki da maksa ga man sin ma hitu na karman na mai no karman mudhi sakhi bese chalo lo mai muthat kare muthale adu sambi rei ba thoi mayam se ising sina sangom on ne makoi awana ta matamda asagi sangom na mai muthat adu mana akoi lebir mai bahani member khudi makna pusingi khudi makna makoi si matam chupada makoi awana pas akoi yingsi hai de Heirok ki salungmam dagina ukongsan yoba semai dagina akoi ningel yoba kaman lami kudum loina mo akoi anaki sahi jira koila thagane maya mangare na haijel sime ma abi ma koyo hana se yoba yada kudum maksu akoi loina semse gani chandra kongi lami akoi namu ke hapi de chandra kongi lami so sem ni akoi utha tho aidana Semai sigong semai ga ningel sa pagila thong ama yadan ledo adu so akoi paka yang permanent oiba yang phaba adu paka thong ma semjani pitra ga koi somna kan malom side ka sisa thok sasin yadan maram mar ga yamna koi ni ai kolom salam do adu siam saw thong ma su choi choi kan sa ga ni hai ai maya mang tengari yang numai jawab mana, mayam sangat kini hari sarkar lah, pada matang, hauji, aku ini administrative committee.